Imphal East ki sajiwa relief camp te leiba angang singi oina multi playing smile gi oiba mini library mangase Imphal East ki deputy commissioner kumantem dainana hangdokre library se da thamliba lairik sing paduna gyan laushin kaya laushin duna angang sing hena chawkhatpa oiba ngamnaba hotnasi haina kumantem dainana phongdokhe global sapers community Imphal hub na sen langduna pangtokiba library hangdokpagi thoram aduda global sapers Imphal hub ki founding curator Armstrong Pame Edubrium Institute Foundation ki founder Jimmy Thangzam amadi sajiwa relief camp ki nodal officer L Joy Kumar na maruibo tharum ki matunglan singoina sarukya ke tharum adu ki chief case ki warol pidaduna kumantem daina na makata na hai lamdam asigi relief camp te leiriba angang singi oida makhoi gi punsina hena kanaba ama oigidoriba library ma hangdokpa haibasimag angang singi oina khwaidagi laibak fava made angang singi oina siguma khongthang ama global sapers community Imphal hub na lokhalakpa haibasi tasengna thagatpa poke library esedagi angang singna kanaba kaya lawtuna angang singda lawsing gyan hengatuna hena chawkhatpa ngamba oisanu haina yaifa paujal pi kibaga loidana sajiwa relief camp te leiriba miyam asigi manungda dolai thabi gi oida masagi oiba mayum singda hanjinaba security gi checks and thawrang lokhale atopa leiriba kaya sisu athuba matamda hanjinba ngamnaba lenga ki maikai da gi thabak paikhatli haipa wafam sing mahakna makha takhi global shepherds community Imphal Appi community ba kana thagachari moina akogi office la aga akogi office ki akogi andaki nganish gidamakta karina ma tawningi maran chawu tawningi habasi da makogi idea ni makoina larik la shu paba the video habit announcing na dala shu paba khanitna okay so story power pambanne aduna larik la shu pamba dagi we discuss tawninga wari lina ba the book reading dagi tarigai tamigai haidigai koi mayam gi mamangda upangami aduga mi gasu wari shanaba ngami miyang gi marakta igai leader oibushi ngambuka ana so subuga bini library initiative se ko laiba kemas laiba mang singse adumaina kada dorsu matin pangnabagi damakta gupka initiative ni